Saklotpa Manipurgi Yeknabasing Meiteina Mapangal Kallaba Khaktada Manipur Kanba Ngamgani Manipur Haiba squad kilometer lising kungani toy sahum pungatari khatamak pak chawa state asi idea of Manipur Haiba Pazakraba ideology asina pullaga inga signa leirami idea of Manipur Haiba sida state asida khundariba apik tribal ge phurup loinamak asi council amasung Manipur Haiba si state asida khundarga leiriba phurup mayamgi mama leba ni Haiba sini adubu Pazakraba idea of Manipur Haiba wakalol asi haujikti tapna tamthokpagumna tarui apunba haibasi khundaminariba phurup mayam asina aikoi punna isid inaugumna leminagadabani haiba wakalol aduna oigadoribani madunatana maitai gumba phurup amakakna aikoi isil inauni nungsi sanana leminasi haina nungsina hanba hekta ngamloi mioi khara thawrina punduna thamlaga aikoi nungsinadaba yaroi haibagi mahutta thotlaba lei parengna thawrigi mahutta pullaga aikoi nungsi sanana leminasi haibaduna hena mahi sagani maramdi lei parengna punba haibasidi thotlaba thamoigi mari aduni mari asidi Nongmei maruna thadatpa ngamde aikoi khundaminariba miyam asigi aningba apamba mayam ama leiba yai apamasing aduna yumpham oiraga Manipur hairib apunbasi thugainanaba honabasidi achumba oiroi handakta koki kangbu amaga Nongmei nagagi kangbu amaga aronba mifam ama pangthokkibada nagana ngangki wafam amagi audio recording viral oirakhi viral atuda koki amasung naga haiba phurup asi mitei ningthaugi makhada suklei leiramde haiba wafam amakak yaurakhi masigi sumathakta innocent ayamgi lusingmuni haiba aduna Manipur Nagagi Lamam Kuki Lam Haina Yentokna Man Wafum Supundrop Tingerai Tagai Singamakidi Wangang Liba I am the losing Bodu like the Hibamali Adobo Manipurgi Puari di Mahakari the Bodon Wangangi Manipur Kundariba Nagam Sunkuki Purki Musing a sea Kanagi Makada Lemagi Havasi Wang in Hangbayai Naga Haiba Wahi Asimakti Yam Atenga Matamda Tuano Maminate Kuki Hibasisu Rang Nahan Kata Pur Mayam Punsilaga Korkbani Nagasu Apik Pur Mayama Punsilaga ceremony Kuki to Samana Monda Phurup mayam ama punsilaga samlakbani apik phurup sing amaga unabasu yarambonate wafamsi hainaraklagadi sanglaba puwarida nagagi phurup masasing adu kanana ngaklami kanana ningthau oina pali chamana bomongda kokisu kanagi makhada makoi lerkibage amsung Manipur sanglakibage wafam mayam sing asi lakpada previous gi matamda iramba lyric singda naga amsung koki asi makoi oiba maning makha tamba tokhaiba leba ama lerami haibasi ama fawba yaude madugi mahutta maitaiga puna chatminaba puna leba ngakminaba wari lyricti masing yamna lei masina taklibadi oidaba wafam mayam ama masana masabu lusingmuni haijabasingna akangai saduna wangangliba amsung lam yenthoknariba adu Manipur bu yonmani Hauzik ekogi mangda tare wafamdi nagagi phurup singna maitaibu nungsiba ngamde koki phurup singna maitaibu su yeknabo ina khalli kanglup ani asigi manaba wakalol haiba taragadi maitai si makoi yeknabani haibasini marmaduna makoi ani ki marakta naga amasung koki ki marakta phana yama yanadaba leirakasu makoi yeknabo oiriba maitaibudi makoi anina marup oina lawba ngamde haibasi handaki matang asida khangba ngami idea of Manipur ki yengda yenglakasu khundaminariba maitai amasung koki kaidobagi hanagadoribano Nungsi Sanana Leminagadani Haiba Wafam Amafawan Nagagi Civil Society Organization Singdagi Pondorok Tenade Maramdi Manipur Hibasi Masen Maset Tuairaga Makoi Aningba Apam the Yumpam Wiba Leba Amasemba Pami Makoi Apamasi Losilaga Sutamde Nagata Makai Administrative Unit Amagi Makada Pungan Haiba Dimana Sing as if Hawa Homelate Lagli Amaromda Uki Singasu Housing Separate Administration Natraga Union Territory Amal Winabi Nomai Kapli India Government the Chirol Tori Marmaduna Maitaiga Kukiga Hanabada Nagasing Tumin Lysinbadon Toba Maitaiga Nagagi Muknarakpadana Kuki Sing Harawagum the Tobi Pioma Uri Matangasida Panjaning Bowa from the Manipur Habit Stateasi Maitai Kataginate Maitai Singna Makoi Katagini Haina Kalagadi Manipur Leviaroi Aduga Nagasing su Kuki Sing su Manipur Tugairaga Makoi Purki Maning Tama Fangani Haina Kali Wakolon at the Su Taluki time for the lay Ikoipunanungsi Sanana Matam Supagi when a Leminagadani Manipur upon the Satam Tokainaba Kanagoma Karan Honarivasi Nagam Sum Koki Misa Miamia de Habado Konjal Tonal Laubio Ima Manipur Matam Supagina Momon Minuk Tamansi Haizani Manipur Irangi Matanga PUCL na Ponkiba report adu Koki na Taukiba Aranbasing Kankatpa Bias Labor Oivana Reject Tawi Kokomi Theatre Sida House Talk Liba Irang Siga Mari Lena People's Union for Civil Liberties na Ponkiba Independence People Tribunal report adu Koki Kolai Pibasing na Satakiba Kahenba Tong Singado Losinduna Tamba Bias Labor report Oivana Reject Tawi Haina Kokomi Convener Corizam Atona Silam Pilda Labor Lupasigi Office Tap Pangtokiba Paugi Mifama the Fondo Kre Magna Makatan Haikibada PUCL na Fonkiba Chena Satruk Kamapudramari Panba report aduki Chena Samaromdi Arambai Tengolam Sung Mitei Lipun the Wafamasi Pali Adubo Iranga Sida Kuki Kulai Pibasing na US na Saba Afamakali Kulai Sing Yauna Milai Bak na Saba Kulai Sing season aduna Mitei Sing Matakta Landakiba Amusung Misimina Yauna Kahenba Thong Kaya Satakiba Aduki Matang the Amata Pande report aduda
Valley districtsing asi Maitai Kulai paibasingna control tawre aduga singi districtsingdana kuki lopising amasung KSO na control tawre haina yamna bias laina iri irang asigi front line da thabak tawriba ITLF ko to kuki zo council amasung kuki inpi gi matangdadi amata pande kuki sing asina sathariba ka henba thongsing asibudi kanthokloga thamnaba honai hauze Bharat Sarkar ka so sign tawnariba kuki lalo lupsing ge lusingba silent hawkip masamukna North East Live tapi kiba interview amada leiriba irang asi kuki seso gi level da loisinba yaroi so group sing amasung India government ani gi marakta wari sanaduna loisingadabani haina mayek sengna phungdokrabani PUCL gi report aduda jiribam gi Zakurador da kuki kulai paibasingna relief camp da leiba pikriba angang amasung nupi punna taru yamna tamthiba mongda hatkibagi thodok leimakong da leiba Yankai Teret Mountain Division gi garrison da Kamal Bapu kawu miyoyama mafam khangdana mangan kiba Bisnupur district ki lonaba zawjang tek ta mairoi manchit amasung ningthoingambi tamthin hatkibagi thodok amasung mihat sing adu sattakibaga mari lena keso gi lusingmasing phakibagi thodok adugi matang da amata pande report aduda mitei sing asi matam supad India government gi mayok ta leiba moin uhanba aduga nakal amarom dana kuki sing asina India gi yamna loyal oiba kangbu oin iri kuki kangbu sing asi Indian National Congress na British gi mayok ta sattakiba freedom struggle aduda saru yari haina iri adugo masida yamna ngaklibadi lising amga samapan futter ki mamangda Manipur amasung India asi tongan ba sovereign country oina lirum kibani adugumba pibam aduda mataw karamna kuki singna Indian National Congress ge freedom struggle aduda yauri hairibano haibasi yamna angakpa po hairaduna PUCL asi pro kuki oibaga lonana phongki report adu Meitei singbo aranba tahana bo honaba bias labor report oibana reject tawi haire